Houkhiba Numit Kharani Ashida Chc Yairipok Hospital ge authority Amadi public Singgi Marakta NUNGAINADABA THOUDOK THOKTUNA Hospital THINGJINBAGI KHONGJANG FAOBA CHANGSINKHIBA THOUDOK Kamari LEINANA MPCC ge President OIRIBA WANGKHEM AC ge MLA.K MEGHACHANDRA Amadi Deputy Commissioner THOUBAL KAHMEI IAS na CHc Yairipok CHATTUNA HAKTHENGNANA YENGSINKHRE Yengsin Khongchat aduda MLA MEGHACHANDRA ga loinana DC THOUBAL KAHMEI yauba khongchat aduda CHc Yairipok ki senior MO in charge Dr. L. Robinson Amadi Atai staff singa unaduna wari sakhi wari sanaraba matungda MLA MEGHACHANDRA phongdorakpada haujik maki oina hospital asida yetnaba amata leitre yetnariba sing pumnamak yasinanaba club ki mioising amasung hospital gi authority ani gi marakta CMO yauna wari sananaba thorang tawre Miyamna 24/7 da service tawriba hospital asida chingnaba laitana laktuna layeng biu free medicine amadi free laboratory testing na chingba khudongchaba kaya su fanganle staff ke awat pakhara leijarabasu miyam gidamak ningthina service tawri awat pa doctor khara yauriba sisu lainga na thubada hapirakani thajai hospital authority ki maikai degisu patient singbu nungsina tawbina ba appeal tawki DC THOUBAL hana kamaina CHc Yairipok asi ningthina miyam gi service tawba ngamhanna gidamak District Administration THOUBAL gi maikai degi pangba yaba mateng sing pangna ba hotnagani haibagi thajabasu phongdoki CIC gi mayam daksi kra thingjel khochan tawre khole na haiba degi hospital thingjel le khochale na haiba ma lakpo du degi koi yengjenba lakpani adu mayam si solution ama tuna leirani aduga mayam punna staff degi in charge CMO punna moi phaminaraga solution ama tuna poraknanaba koi ngasi hayeng sida leirani aduga koi staff sing mayam degi leiba doctor sing adegi tongan staff sing mayam sing koi CIC Yairipok sigi masi Yairipok si patient jam leiba community health center mani maram sina ngasi deputy commissioner THOUBAL ne adegi koi in charge ne punna official mayam sing joint discussion nama tawi masida koi patient sing sida phajana service leinana 24/7 nungdang su phajana hangnana ba adegi staff sing matam naina chang naina kanana ba amadi koi ki public ta cooperation phajana pinana ba koi discussion nama tawi Yairipok ki CHc ki da matangda khanare aduga koi district administration side degi su fully cooperation PB rage aduga doctors nurses mayam leiriba mayam se shortage khara leijaraga su ekoina service se mapung phana public mayam gi PB rase haina ekoi decision lo khre adum phanaba